ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯁꯤꯁꯦ ꯁꯤꯡꯖꯨꯁꯦ ꯉꯔꯥꯡ ꯆꯥꯒꯦ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯗꯣ ꯉꯁꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯁꯤꯡꯖꯨ ꯃꯅꯥ ꯀꯣꯕꯤ ꯃꯅꯥꯒ ꯇꯨꯅꯤꯡꯈꯣꯛꯀ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯑꯩꯅꯗꯤ ꯁꯣꯏꯍꯧꯗꯕꯅꯤꯅ ꯈꯪꯖꯗ꯭ꯔꯦ ꯂꯩꯈꯥꯃꯥꯟ ꯀꯣꯕꯤ ꯃꯅꯥ ꯑꯗꯨꯒꯩꯗꯤ ꯇꯨꯅꯤꯡꯈꯣꯛ ꯀꯣꯕꯤ ꯑꯗꯩ ꯁꯤꯅ ꯅꯨꯡꯁꯨꯛ ꯑꯁꯨꯕ ꯑꯗꯩ ꯁꯤꯅ ꯑꯩꯈꯣꯏ ꯃꯤꯃꯤ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯍꯪꯒꯥꯝꯁꯤꯅ ꯀꯣꯟꯅꯕꯩ ꯁꯤꯒ ꯃꯤꯃꯤꯅꯦꯕꯀꯣ ꯁꯦ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯉꯔꯥꯡ ꯁꯨꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯤ ꯑꯃꯨꯛ ꯈꯔ ꯆꯥꯔꯁꯦꯅꯅꯦ ꯅꯨꯡꯊꯤꯟꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯒ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯁꯦ ꯁꯤꯅ ꯃꯣꯔꯣꯛꯀ ꯅꯨꯡꯁꯨꯛꯀ ꯁꯤꯅ ꯃꯤꯃꯤꯒꯤ ꯃꯁꯂꯥ ꯁꯤꯒꯅ ꯃꯤꯃꯤ ꯁꯤꯒꯅ ꯍꯪꯒꯥꯝ ꯅꯤ ꯃꯌꯥꯝ ꯍꯪꯒꯥꯝ ꯀꯗꯨꯔꯤꯅꯣ ꯀꯔꯤꯅꯣꯅꯦ ꯍꯨꯏ ꯑꯗꯨꯅ ꯌꯥꯏꯅ ꯆꯦꯀꯦ ꯍꯧꯖꯤꯛꯀꯤ ꯊꯣꯛ ꯅꯪ ꯆꯥꯕ ꯌꯥꯗꯦ ꯖꯦꯀꯤ ꯅꯪ ꯋꯥꯏ ꯇꯥꯔꯦ ꯂꯛꯁꯃꯤ ꯕꯣꯕꯣꯛ ꯁꯃꯤ ꯍꯦ ꯖꯦꯀꯤ ꯊꯣꯛ ꯆꯠꯂꯨ ꯕꯥꯗ ꯇꯣꯒꯥꯏꯔꯣ ꯃꯤꯃꯤꯅ ꯃꯦꯁꯜꯂꯣ ꯃꯤꯃꯤꯁꯤꯃ ꯃꯦꯠꯁꯤꯜꯂꯒꯦ ꯇꯧꯅꯤꯡꯉꯥꯏ ꯄꯨꯟꯁꯤꯟꯅꯔꯣꯅꯦ ꯑꯗꯨꯒ ꯁꯤꯒ ꯄꯨꯟꯁꯤꯟꯅꯔꯒꯦ ꯃꯨꯛ ꯁꯥꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯈꯤꯇꯪ ꯆꯤꯡꯅ ꯄꯨꯊꯣꯛꯑ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯝꯄꯥꯛꯁꯤꯕꯣ ꯑꯁ ꯀꯣꯝꯄꯥꯛꯁꯦ ꯅꯥꯟꯕꯅꯦ ꯃꯌꯥꯡ ꯀꯔꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯃꯌꯥꯡ ꯀꯥꯔꯦ ꯏꯁꯣꯔ ꯑꯣ ꯃꯣꯔꯣꯛ ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯎꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯔꯣ ꯌꯥꯏꯅꯦ ꯖꯦꯀꯤ ꯅꯪ ꯁꯤꯡꯖꯨ ꯆꯥꯗꯣꯏꯔꯣ ꯖꯦꯀꯤ ꯖꯦꯀꯤ ꯁꯣꯅꯥꯂꯤ ꯃꯤ ꯆꯥꯒꯦ ꯍꯥꯏꯅꯦ ꯌꯥꯝ ꯃꯤꯃꯤ ꯃꯤꯗꯤ ꯇꯣꯁꯤꯟꯈ꯭ꯔꯦ ꯌꯥꯎꯗꯦꯕ ꯃꯥ ꯆꯥꯒ ꯇꯧꯁꯤ ꯄꯩ ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯣ ꯁꯤꯡꯖꯨ ꯈꯛꯇꯅꯤ ꯌꯥꯝꯗꯦ ꯑꯁꯤ ꯆꯥꯕꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯤꯡꯖꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯆꯧꯕꯁꯦ ꯄꯨꯈꯠꯂ ꯇꯧ ꯁꯤꯡꯖꯨꯁꯦ Cái rồi mình nhận, cái tôm thì ok. ꯃꯤꯌꯥꯝ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯗꯥꯔꯤ ꯃꯄꯥꯟꯗꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯆꯥꯃꯤꯟꯅꯕꯅꯤꯗ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯣꯅꯤꯌꯥꯗ ꯄꯥꯏꯍꯜꯂꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦꯕ ꯆꯥꯕꯒꯤ ꯇꯣꯉꯥꯟꯅ ꯑꯩꯅ ꯄ꯭ꯂꯦꯠꯇ ꯈꯥꯏꯗꯣꯛꯑꯒ ꯃꯣꯏꯅ ꯃꯣꯏ ꯄ꯭ꯂꯦꯠ ꯑꯆꯧꯕꯗꯣ ꯆꯥꯔꯦ ꯑꯩꯅ ꯄ꯭ꯂꯦꯠ ꯃꯆꯥꯁꯤꯒ ꯑꯩ ꯁꯔꯨꯛꯇꯣ ꯐꯖꯅ ꯈꯥꯏꯗꯣꯛꯑꯒ ꯆꯥꯕꯅꯦꯕ Ăn thử đi phi mà phi ra là con thôi mà. ꯁꯤꯡꯖꯨꯁꯦ ꯉꯔꯥꯡ ꯆꯥꯕꯅ ꯍꯥꯎꯕ ꯍꯦꯟꯃꯥꯟꯗ꯭ꯔꯥ Ngaraang ꯊꯥꯡꯁꯨ ꯍꯥꯎꯋꯦ Thôi thôi nào. ꯁꯤꯡꯖꯨ ꯑꯃ ꯁꯤꯡꯖꯨ ꯁꯨꯕꯗꯤ ꯍꯩꯀꯣ ꯅꯪ ꯀꯨꯞꯅ ꯁꯣꯏ Cô trái ra bạn. Cô đi ngang thử cái tần lìn ạ. Không có được sủi đấy mà. Không, mà nó có. Cái sủi bữa nào mà để câu hơn. như bà 네 봐, 그디 뽑았니? 네 봐, 그디. Cong cái bánh sủi. 아, 그냥 커. Nó cha 들어간가? 괜찮더라. 죽 맛좀 나요. mẹ xin ra đi này quả gà sợi ra mọc sáo rồi chứ mới sao rồi sáo rồi Quả sao rồi đấy là sao vẫn sao đấy. Mà không cần đi đi.
ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯀ꯭ꯋꯥ ꯆꯥꯏꯕ ꯑꯩ ꯀ꯭ꯋꯥ ꯆꯥꯗꯦꯕ ꯉꯁꯤ ꯑꯃ ꯀ꯭ꯋꯥ ꯆꯥꯕꯗ ꯑꯩꯅ ꯃꯇꯝ ꯑꯍꯥꯟꯕꯗ ꯈꯥꯕ ꯀꯣꯜꯍꯪꯉꯗꯤ ꯍꯧꯒꯠꯂꯛꯏꯕ ꯀ꯭ꯋꯥꯗꯣ ꯀ꯭ꯋꯥ ꯍꯦꯛ ꯂꯣꯏꯔꯝꯗꯥꯏ ꯍꯥꯎꯕꯅꯦ ꯀꯩꯅꯣꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯨꯛꯁꯦ ꯌꯥꯕ ꯅꯪꯅ ꯈꯨꯠꯁꯨ ꯎꯔꯦ ꯄ꯭ꯂꯦꯠꯅ ꯄ꯭ꯂꯦꯠ ꯐꯖꯔꯤꯕ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯂꯦꯠ ꯁꯤꯗ ꯂꯩꯇꯨ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯂꯦꯠ ꯁꯤꯅꯤꯗꯣ ꯑꯩꯅ ꯁꯨꯝ ꯊꯥꯡꯒꯠꯂꯒ ꯆꯥꯕꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯄꯥꯠꯅ ꯑꯩ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯅ ꯂꯩꯕ ꯆꯥꯛ ꯊꯦꯡ ꯆꯥꯔꯛꯏꯔꯥ ꯊꯦꯡꯗꯦꯗ ꯆꯥꯛ ꯆꯥꯃꯟꯗꯅ ꯕꯣꯛꯄꯣꯏ ꯑꯃꯃꯨꯛ ꯆꯠꯁꯤꯜꯂꯦ ꯑꯃꯃꯨꯛ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦꯕ ꯈꯔ ꯆꯥꯕꯗ ꯌꯥꯝ ꯂꯣꯏꯔ ꯆꯥꯕ ꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯀꯩ ꯔꯦꯀꯣꯔꯗꯅꯣ ꯑꯣ ꯇꯧꯗꯦ ꯆꯥꯕ ꯂꯣꯏꯔꯦ ꯑꯣꯛꯍꯧꯗ꯭ꯔꯦ ꯃꯈꯥ ꯈꯤꯇꯪ ꯀꯣꯛꯈꯠꯀꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯥꯍꯧꯔꯤꯗꯣ ꯃꯌꯥꯝ ꯃꯤꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯗꯨꯀꯥꯟ ꯆꯠꯄꯩ ꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯂꯩꯁꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯦ ꯅꯃ ꯂꯣꯏꯔꯕ ꯌꯦꯡꯉꯨ ꯁꯤ ꯂꯩꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯂꯩꯁꯦ ꯁꯨꯡꯁꯥꯠ ꯁꯥꯠꯇꯦ ꯑꯗꯨꯒ ꯒꯖꯔ ꯃꯥꯟꯕ ꯂꯩꯁꯦ ꯁꯨꯡꯁꯥꯠ ꯑꯩ ꯁꯥꯠꯇꯦ ꯉꯣꯟꯖꯔꯤꯅꯦ ꯃꯌꯥꯝ ꯑꯩ ꯉꯣꯟꯖ ꯀꯩ ꯂꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯥ ꯁꯤꯅꯤ ꯑꯩꯒꯤ ꯄꯤꯛꯂꯕ ꯒꯥꯔꯗꯦꯟ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒꯅꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯃꯤ ꯌꯥꯎꯔꯒ ꯁꯤꯡꯖꯨ ꯆꯥꯕ ꯎꯕꯗ ꯃꯥꯁꯨ ꯆꯥꯅꯤꯡꯉꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯗꯨꯀꯥꯟ ꯆꯠꯂꯒꯦ ꯍꯥꯏꯔꯅꯦ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯗꯨꯀꯥꯟꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯕꯀꯣ ꯗꯨꯀꯥꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯣꯔꯣꯛꯇꯅꯦ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯦ ꯅꯛꯄꯅꯤꯅ ꯗꯨꯀꯥꯟꯗ ꯏꯆꯥꯅꯨꯄꯤꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯜꯂꯛꯑꯅꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯁꯨ ꯁꯣꯅꯤꯌꯥꯒ ꯆꯠꯂꯤꯕꯀꯣ ꯗꯨꯀꯥꯟ ꯖꯔꯣ ꯆꯤꯡꯍꯜꯂꯛꯀꯦ ꯀꯅꯥꯏ ꯗꯨꯀꯥꯟꯅꯣ ꯍꯥꯏꯗꯣ ꯅꯪ ꯀꯩ ꯆꯥꯗꯣꯏꯅꯣ ꯇꯧꯈ꯭ꯔꯦ ꯃꯥꯏ ꯄꯤꯡꯄꯣꯝꯗꯣ ꯍꯣꯏ ꯄꯤꯡꯄꯣꯡꯒꯤ ꯀꯔꯕꯥꯔ ꯇꯧꯔꯛꯀꯥꯟ ꯅꯪ ꯅꯍꯥꯟ ꯀꯩꯅꯣ ꯁꯤꯕꯣ ꯅꯃꯥꯏꯗ ꯂꯥꯏꯞ ꯊꯥꯔꯤꯔꯥ ꯕꯤꯗꯤꯑꯣ ꯅꯝꯃꯤꯔꯥ ꯍꯅꯦ ꯑꯩꯈꯣꯏꯗ ꯅꯪ ꯂꯩꯔꯁꯤꯁꯨ ꯇꯥꯗꯦ ꯅꯣꯏꯗ ꯍꯨꯔꯥꯟ ꯂꯥꯛꯏꯗꯣ ꯎꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟ ꯂꯣꯏ ꯄꯨꯖꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯁꯤ ꯀꯩꯅꯣ ꯑꯊꯨꯝꯕꯔꯣ ꯁꯦ ꯄꯤꯝꯄꯣꯝ ꯂꯥꯂꯤꯄꯣꯝꯒ ꯃꯥꯟꯅꯕꯅꯤ ꯑꯣꯁꯥ ꯁꯤ ꯆꯥ ꯌꯥꯗꯦ ꯑꯊꯨꯝꯕꯗꯤ ꯆꯥ ꯌꯥꯗꯦ ꯃꯤꯃꯤ ꯆꯥꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯃꯤꯃꯤ ꯆꯥꯅꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯤꯃꯤ ꯄꯤꯔꯣ ꯃꯤꯃꯤꯗꯣ ꯄꯦꯀꯦꯠ ꯅꯪ ꯅꯍꯥꯟꯗ ꯅꯪ ꯅꯁꯥ ꯉꯝꯗꯅ ꯍꯧꯒꯠꯂꯛꯑꯒ ꯅꯪ ꯍꯧꯖꯤꯛ ꯑꯗꯨ ꯆꯥ ꯌꯥꯄꯣꯠꯇꯦ ꯍꯧꯔꯦ ꯁꯤ ꯑꯆꯥꯄꯣꯠꯁꯤꯗ ꯑꯐꯥꯎꯕꯤ ꯌꯥꯎꯋꯦ ꯀꯔꯤ ꯐꯥꯎꯏꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯈꯥꯁꯨ ꯑꯉꯥꯡ ꯂꯩ ꯃꯥꯜꯂꯦ ꯑꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯁꯣꯅꯥ ꯍꯥꯏꯅ ꯆꯥꯔꯝꯕꯗꯣ ꯑꯗꯨ ꯃꯥꯜꯂꯤꯅꯦ ꯈꯨꯗꯣꯛꯀ ꯌꯥꯎꯕꯤꯗꯣ ꯃꯅꯨꯡꯗ ꯑꯆꯥꯔꯒꯤ ꯌꯥꯎ ꯃꯥꯟꯅꯦꯕ ꯄꯤꯔꯣ ꯑꯃꯈꯛ ꯄꯤꯔꯣ ꯃꯂꯟ ꯆꯥꯔꯝꯃꯤꯌꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯁꯤ ꯑꯆꯥꯄꯣꯠꯁꯦ ꯁꯣꯅꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯁꯤ ꯂꯧꯒꯦ ꯇꯧꯋꯤ ꯃꯤ ꯃꯃꯥꯅ ꯑꯗꯨꯒ ꯃꯤꯃꯤ ꯄꯤꯔꯛꯑꯣ ꯌꯥꯝ ꯀꯨꯏꯅ ꯌꯥꯗꯦ ꯗꯨꯀꯥꯟꯁꯤꯗ ꯃꯁꯤ ꯃꯣꯡ ꯍꯥꯏꯔꯛꯀꯗꯣꯏ ꯅꯍꯥꯟꯗ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯇꯤꯟꯅ ꯇꯧꯋꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯁꯤ ꯀꯩꯅꯣ ꯁꯤ ꯆꯨꯔꯦꯜꯂꯨ ꯍꯥꯏꯔ ꯆꯨꯔꯦꯜ ꯁꯤꯒ ꯑꯆꯥꯄꯣꯠ ꯀꯩꯅꯣ ꯌꯥꯎꯔꯦ ꯒꯤꯐ ꯌꯥꯎꯔꯦ ꯑꯗꯣ ꯌꯦꯡ ꯇꯥꯔꯦ ꯍꯣꯔꯦꯟ ꯊꯨꯒꯥꯏꯔꯒ
ꯑꯗꯨ ꯃꯤꯃꯤ ꯄꯤꯔꯣ ꯃꯤꯃꯤꯅꯦ ꯃꯉꯥ ꯈꯛ ꯄꯤꯔꯣ ꯇꯔꯨꯛ ꯈꯛ ꯄꯤꯔꯣ ꯑꯗꯨꯒ ꯂꯦꯁꯇꯣ ꯄꯤꯔꯣ ꯂꯦꯁꯇꯣ ꯃꯉꯥ ꯈꯛ ꯄꯤꯔꯣ ꯑꯣ ꯁꯅꯥꯁꯦ ꯕꯥꯏꯛ ꯌꯥꯎꯔꯦ ꯑꯗꯨ ꯕꯥꯏꯛ ꯌꯥꯎꯔꯝꯃꯦ ꯏꯃꯥ ꯕꯥꯏꯛ ꯆꯀꯥ ꯌꯥꯎꯗꯦ ꯕꯥꯏꯛ ꯆꯀꯥ ꯌꯥꯎꯔꯝꯗꯦ ꯍꯨꯝꯐꯨ ꯃꯉꯥ ꯁꯨꯔꯦꯔꯣ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯄꯤꯔꯣ ꯀꯔꯤ ꯂꯩꯗꯕ ꯍꯥ ꯑꯗꯨꯁꯨ ꯂꯧꯕ ꯌꯥꯗꯦ ꯃꯃꯥ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯧꯔꯦ ꯃꯤꯃꯤ ꯂꯧꯔꯦ ꯂꯦꯁ ꯂꯧꯔꯦ ꯑꯗꯨꯒ ꯄꯣꯞꯀꯣꯔꯟꯁꯦ ꯄꯤꯔꯣ ꯈꯔ ꯉꯥꯏꯈꯣ ꯁꯅꯥꯗꯨ ꯆꯥꯕ ꯌꯥꯗꯦ ꯆꯥꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯂꯧꯗꯣꯏꯉꯩꯗꯨꯅ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯄꯣꯔꯛꯑꯣꯏꯗꯕꯅꯤ ꯗꯨꯀꯥꯟꯗ ꯑꯝꯇ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯆꯥꯖꯗ꯭ꯔꯕꯅꯤ ꯃꯥꯏ ꯃꯥꯅ ꯇꯟꯅ ꯄꯣꯞꯀꯣꯔꯟꯗꯣ ꯑꯅꯤꯈꯛ ꯄꯤꯔꯣ ꯖꯦꯔꯨꯝ ꯂꯩꯕ꯭ꯔꯣ ꯄꯣꯞꯀꯣꯔꯟ ꯇꯣ ꯖꯤꯔꯨꯝꯗꯣ ꯑꯣꯏꯅ ꯄꯤꯔꯣ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯣꯏꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯑꯦꯛꯗꯝ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯊꯨꯝꯕ ꯆꯥꯅꯤꯡꯉꯦ ꯃꯥꯛꯇꯤꯀꯣ ꯑꯗꯨꯗꯣ ꯑꯊꯨꯝꯕꯁꯤꯗꯤ ꯄꯤꯖꯕ ꯌꯥꯗꯦꯕ ꯑꯍꯥꯟꯕꯗ ꯇꯤꯟ ꯃꯕꯨꯛꯀ ꯇꯤꯟ ꯄꯣꯛꯏ ꯍꯥꯏꯅꯦ ꯇꯤꯟꯒꯤ ꯍꯤꯗꯥꯛ ꯊꯥꯔꯤꯅꯦ ꯑꯗꯨꯅ ꯑꯊꯨꯝꯕ ꯄꯤꯖꯗꯦ ꯑꯗꯣ ꯁꯤ ꯑꯆꯥꯄꯣꯠꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯂꯦꯁꯅꯦ ꯄꯣꯞꯀꯣꯔꯟꯅꯦ ꯃꯤꯃꯤꯅꯦ ꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯥꯝ ꯇꯦꯟꯕ ꯕ꯭ꯂꯣꯛꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯣ ꯑꯁꯥꯡꯕ ꯑꯣꯏꯔꯁꯨ ꯑꯇꯦꯟꯕ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯐꯨꯜ ꯋꯥꯆ ꯇꯧꯔꯒ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯁ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯁꯣꯏꯕ ꯀꯩꯀꯥ ꯌꯥꯎꯔꯁꯨ ꯁꯨꯝ ꯆꯨꯝꯊꯣꯛꯄꯤꯅꯕ ꯃꯌꯥꯝꯅ ꯐꯖꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯐꯖꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯁꯨꯝ ꯐꯪꯅꯔꯁꯤ